series Lainana Kanbra, Chainana Kanbra, Matam khara leplarabagi tungda ngasi amuk puduna lakchare iroi loiba episode wari asi kanagumba hingliba natraga leikidraba kana amataga mari leinajade writer gi wakhalon changachaduna miyamgidamak nungainaba haiduna ijarakpani wari asi pathokcharakpa matamda soikilankiba yawrabasu ngakpinaba haijari mayambu wari romda pukning chingsinjari Puremba Lainapudi aduki matik nungsijay adubu oiba yadaba nusiba oibana ahal lamansingna hainaduna luhongnaba sem sakre yaningdrabasu gyan tadaba angang amagi matawkung luhongbada ayetpa pikidre Rina nungtigi matawkung school laklami school yawdringaygi lambida mi khara omsinduna laybaduda kay tawrabazatno khangningduna changsinduna ahal amada Ine kari tawnaba yawbage aso apan ga yawbro Nupiduna Ibema nisa chabasingsina karino amuktoyba gyan ga tajade leplambadagi haitharae haiduna mayam changsinaribasini Nupi amana amu Nisa chabasingse loina sikradi phadawni Nupa amana amu Sidi chorga amata honde he yadaw mandre kari lamdagi bu oiribazalone Rina wahaidu tabada khuning khangkhatuna yenglui taduna leiriba miyoidu ubada tu chungkhiba khanghaude nupi amana Ibema nangbu swaidagiro Rina nate aidi thaba ama lakpani haiduna gari start tawduna school tamna lagle Rina magi chanajabi mataroigi mapuroibagi phibamdu ubada nungaitaba pokchai nauzaribi mataroibu lukhrabi singda chalani khalubada mitlu pirang ihaurakhiba khanghaude Rina tapna changlaktuna Laina chathoibi school chakrabo Lainana chakhre ngasidi thengina kaidobu yawrage Rinana Laina Nangse naraiba othokna thikhredako Lainana Kaidawrage nangna ngasi emotional ga oiraga laiduna yumda kaidawnarage ba Rinana Laina aina lambida lakpada haiduna pawdu tammi Rinagi pawdu taraga mataragi damak wazaruba Rinagi nakungda asumna taki Lainana Nungaiba pang tahan bagi ngasidi yen chaserina thamoise pele amtabu pena nokhige ngasidi aigi thamoise haingai leitana pele ngasi mung nungaiba mikupse leiramlaroi Rinana Laina nangi matawsibu karino Lainana Ngasidi thamoise haingai leitana pele aigi punsibu lekhatana manghanba mabu awafamdagi kalluba aibu noroki komda laksinbiramba karaidano samahakna taduna leihoribada khompaksingna mamaidida pena amukta netluge maduna aigi thamoida chaklibase khara ingadaba male haiduna haugatuna chatke tawi Rinana Laina si ngai khomi wakhalda unta phathause tahoide haiba mina ngawe haina khrani mi haiduna asauba thamoi chakpada mafam marang khangdrabi Lainabu phajalli Lainana nupigi punsibu kari sumama leitena khanba sirabadu phau horai thokdaba amana matat lengadabani maguma nupasidi Rinana asauba phathause mina takhrani ba Lainana Ibani numidangdo ngasidi chak chaminaseko imadasu yanaba hainaseba Rinana hoi chase aishu imada hainagi Memcha machagi wakhalna thamoi laiman oiba haibadu oirare macha nupa nganbasu gyan tarakle adubu tarakpa mikuptadi khajik thengtharamle leihoriba haibabu mahaki kaiba yadraba yumdu khak ngai hore
ꯉꯥꯟꯕꯅ ꯏꯃꯥ ꯏꯆꯜꯗꯣ ꯀꯥꯏꯗ ꯂꯩ ꯍꯥꯏꯒꯦ ꯃꯦꯝꯆꯥꯅ ꯈꯪꯗꯦ ꯏꯕꯨꯡꯉꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯆꯜ ꯍꯪꯉꯤꯗꯨꯕꯣ ꯅꯪꯒꯤꯕꯨ ꯅꯆꯜ ꯂꯩꯕ꯭ꯔꯥꯅꯦ ꯉꯥꯟꯕꯅ ꯏꯃꯥ ꯑꯩꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯤꯉꯩ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯂꯤꯉꯩꯗ ꯏꯆꯜꯕꯨ ꯑꯩꯅ ꯂꯥꯟꯅ ꯈꯜꯂꯨꯔꯦ ꯑꯩꯒꯤ ꯏꯆꯜꯗꯤ ꯋꯥꯈꯜ ꯄꯨꯛꯆꯦꯜ ꯆꯦꯠꯄꯤ ꯊꯃꯣꯏ ꯁꯦꯡꯕꯤꯅꯤ ꯃꯦꯝꯆꯥꯅ ꯏꯆꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯤꯕꯁꯦ ꯐꯩ ꯑꯗꯨꯕꯨ ꯅꯆꯜꯗꯨꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ ꯅꯆꯜꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯋꯥꯔꯧꯈ꯭ꯔꯦꯅꯦ ꯉꯥꯟꯕꯅ ꯏꯃꯥ ꯏꯆꯜꯗꯣ ꯊꯤꯔꯨꯁꯤ ꯔꯤꯅꯥꯒꯤ ꯃꯅꯥꯛꯇ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯀꯩꯅꯤ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯀꯅꯥ ꯂꯩꯖꯗꯕꯒꯨꯝ ꯏꯆꯜꯅ ꯃꯤꯒꯤꯗ ꯂꯩꯔꯝꯒꯗꯕꯗꯣ ꯈꯜꯂꯨꯕꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯌꯥꯝꯅꯕꯨ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦꯗ ꯏꯃꯥ ꯃꯦꯝꯆꯥꯅ ꯏꯃꯥꯁꯨ ꯏꯆꯥꯒ ꯑꯃꯨꯛꯇꯪꯗꯤ ꯎꯅꯅꯤꯡꯕꯅꯤ ꯉꯥꯟꯕꯅ ꯆꯠꯂꯨꯁꯦ ꯏꯃꯥ ꯑꯩ ꯂꯣꯏꯁꯤꯜꯂꯛꯑꯒꯦ ꯌꯥꯏꯐꯕ ꯂꯩꯅꯥꯒꯤ ꯋꯥꯈꯜ ꯅꯠꯇꯅ ꯑꯇꯩ ꯑꯃꯠꯇ ꯈꯜꯂꯨ ꯌꯥꯈꯤꯗ꯭ꯔꯦ ꯂꯩꯅꯥꯕꯨ ꯁꯦꯟꯅꯖꯕꯅ ꯃꯥꯒꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯦ ꯃꯥꯅ ꯈꯟꯕꯤꯗ꯭ꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯈ꯭ꯔꯦ ꯌꯥꯏꯐꯕꯅ ꯂꯩꯅꯥ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯪꯗꯤ ꯑꯈꯥꯡ ꯀꯟꯕꯤ ꯊꯧꯅꯥ ꯐꯕꯤ ꯑꯣꯏꯌꯨꯀꯣ ꯅꯪꯒꯤꯗꯃꯛ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯅ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯅꯪꯒꯤ ꯃꯇꯨꯡꯗ ꯑꯩ ꯂꯦꯞꯇꯨꯅ ꯂꯩꯔꯤꯌꯦ ꯂꯩꯅꯥ ꯅꯪꯒꯤ ꯅꯆꯥ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤ ꯏꯆꯥꯒꯤꯗꯃꯛ ꯑꯩꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯒꯅꯤꯀꯣ ꯂꯩꯅꯥ ꯉꯥꯟꯕ ꯑꯃꯗꯤ ꯃꯦꯝꯆꯥ ꯔꯤꯅꯥꯒꯤꯗ ꯂꯥꯛꯇꯨꯅ ꯂꯩꯅꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯂꯝꯃꯤ ꯔꯤꯅꯥꯅ ꯍꯥꯏꯕꯗꯒꯤ ꯂꯩꯅꯥꯅ ꯂꯩꯔꯤꯕ ꯁ꯭ꯀꯨꯜꯗ ꯔꯤꯅꯥꯅ ꯂꯝꯖꯤꯡꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ ꯔꯤꯅꯥꯅ ꯐꯣꯟ ꯇꯧꯁꯤꯜꯂꯗꯨꯅ ꯀꯧꯊꯣꯛꯂꯝꯃꯤ ꯍꯦꯜꯂꯣ ꯂꯩꯅꯥ ꯊꯣꯡ ꯑꯝꯇ ꯍꯥꯡꯕꯤꯔꯛꯑꯣ ꯑꯩ ꯀꯩꯅꯣꯝ ꯀꯥꯎꯔꯝꯃꯦ ꯑꯝꯇ ꯂꯧꯒꯦꯕ ꯂꯩꯅꯥꯅ ꯑꯣ ꯍꯣꯏ ꯍꯣꯏ ꯍꯥꯡꯉꯛꯀꯦ ꯂꯩꯅꯥ ꯊꯣꯡ ꯍꯥꯡꯗꯣꯔꯛꯄꯗ ꯃꯃꯥꯒ ꯃꯕꯨꯡꯒ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯣꯡ ꯐꯠ ꯂꯣꯟꯁꯤꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯃꯕꯨꯡ ꯉꯥꯟꯕꯅ ꯏꯆꯜ ꯅꯪ ꯅꯕꯨꯡꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯥ ꯅꯕꯨꯡꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯂꯩꯅꯥ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯔꯤꯅꯥꯅ ꯏꯃꯥ ꯇꯥꯃꯣ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯂꯨꯁꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯕꯣꯛꯄꯨ ꯎꯕꯗ ꯆꯦꯟꯁꯤꯟꯖꯔꯛꯏ ꯕꯣꯕꯣ ꯅꯪ ꯃꯃꯥꯒ ꯑꯩꯒꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯃꯃꯥꯁꯦ ꯌꯥꯝ ꯀꯞꯄꯅꯦ ꯕꯣꯕꯣ ꯃꯦꯝꯆꯥꯅ ꯏꯁꯨꯊꯣꯏꯕꯤ ꯅꯕꯣꯛꯁꯦ ꯋꯥꯈꯜ ꯊꯦꯜꯂꯨꯔꯦꯅꯦꯍꯦ ꯉꯁꯤꯗꯤ ꯏꯁꯨꯒ ꯏꯆꯥꯒ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯂꯩꯅꯥꯅ ꯏꯃꯥ ꯗꯥꯆꯧꯕ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩꯗꯤ ꯌꯨꯝꯗꯨꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯦꯞꯈ꯭ꯔꯦ ꯅꯆꯥ ꯑꯅꯧꯕ ꯆꯥꯡꯌꯦꯡ ꯑꯃꯒꯤꯗꯃꯛ ꯃꯥꯏ ꯄꯥꯛꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯈꯟꯈ꯭ꯔꯦ ꯑꯩ ꯏꯃꯥ ꯍꯣꯏꯗ ꯋꯥꯔꯧꯕ ꯁꯥꯎꯅꯤꯡꯕ ꯀꯔꯤꯁꯨ ꯂꯩꯖꯗꯦ ꯉꯥꯟꯕꯅ ꯏꯆꯜ ꯅꯪ ꯇꯥꯃꯣꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯇꯥꯃꯣ ꯅꯪꯉꯣꯟꯗ ꯂꯥꯟꯈ꯭ꯔꯦ ꯇꯥꯃꯣ ꯒ꯭ꯌꯥꯟ ꯇꯥꯔꯕꯅꯤ ꯏꯆꯜ ꯂꯩꯅꯥꯅ ꯗꯥꯆꯧ ꯑꯩꯗꯤ ꯍꯜꯂꯛꯄꯤꯅꯤ ꯏꯃꯨꯡꯒꯤ ꯏꯖꯠ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕꯤꯅꯤ ꯅꯆꯜꯗ ꯏꯕꯨꯡꯅ ꯀꯔꯤꯒꯤ ꯂꯥꯜꯂꯨꯒꯅꯤ ꯅꯆꯜꯁꯦ ꯏꯀꯥꯏꯕ ꯈꯪꯃꯟꯗꯕꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯦꯝꯆꯥꯅ ꯏꯕꯨꯡꯉꯣ ꯂꯥꯛꯑꯣ ꯍꯜꯂꯁꯦ ꯅꯆꯜꯒꯤ ꯄꯨꯛꯆꯦꯜ ꯏꯃꯥꯅ ꯄꯣꯛꯂꯤꯕꯅꯤꯅ ꯈꯪꯉꯤ ꯅꯆꯜꯗ ꯍꯥꯏꯔꯨꯕꯗ ꯀꯥꯟꯅꯔꯔꯣꯏ ꯂꯥꯛꯑꯣ ꯏꯕꯨꯡꯉꯣ ꯍꯜꯂꯁꯦ ꯉꯥꯟꯕꯅ ꯏꯆꯜ ꯅꯪ ꯂꯩꯇꯕ ꯌꯨꯝꯗꯣ ꯏꯍꯥꯡ ꯍꯥꯡꯉꯤ ꯌꯨꯝ ꯃꯥꯟꯗ꯭ꯔꯦ ꯏꯆꯜꯅ ꯅꯕꯨꯡ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯔꯦ ꯈꯪꯅꯅꯕ ꯑꯁꯥꯎꯕ ꯀꯣꯛꯄ ꯅꯨꯃꯤꯠꯇ ꯌꯨꯝꯗꯨꯗ ꯂꯥꯛꯈꯣ ꯌꯨꯝꯗꯨꯗ ꯏꯆꯜꯒꯤ ꯁꯔꯨꯛꯁꯨ ꯆꯥꯎꯅ ꯌꯥꯎꯔꯤ ꯏꯆꯜꯅ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯂꯩꯕꯗ ꯅꯕꯨꯡꯕꯨ ꯅꯤꯡꯁꯤꯡꯂꯛꯎꯀꯣ ꯏꯆꯜ ꯍꯥꯏꯗꯨꯅ ꯅꯤꯡꯉꯝꯗꯅ ꯌꯦꯡꯂꯝꯂꯒ ꯃꯄꯤ ꯇꯩꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ ꯂꯩꯅꯥ ꯔꯤꯅꯥꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯏ ꯔꯤꯅꯥ ꯑꯩꯗꯤ ꯍꯜꯂꯛꯄꯤꯅꯤ ꯑꯅꯧꯕ ꯃꯩꯆꯥꯛ ꯑꯃꯒꯤꯗꯃꯛ ꯑꯩ ꯀꯔꯤꯁꯨ ꯀꯤꯗꯦ ꯃꯄꯨꯅ ꯂꯩꯅꯥꯅ ꯀꯟꯕ꯭ꯔꯥ
ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯍꯥꯏꯅ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯅꯤ꯫ ꯆꯩꯅꯥ ꯄꯨꯝꯅꯃꯛ ꯑꯩ ꯃꯥꯌꯣꯛꯅꯒꯅꯤꯌꯦ ꯔꯤꯅꯥ꯫ ꯑꯩ ꯄꯨꯝꯅꯃꯛ ꯈꯥꯡꯒꯅꯤꯌꯦ꯫ ꯃꯇꯝ ꯀꯨꯏꯅ ꯂꯦꯞꯂꯨꯔꯕꯒꯤ ꯇꯨꯡꯗ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯧꯗꯨꯅ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯍꯥꯞꯄ ꯍꯧꯖꯔꯛꯂꯒꯅꯤ꯫ ꯂꯥꯏꯅꯥꯅ ꯀꯟꯕ꯭ꯔꯥ ꯆꯩꯅꯥꯅ ꯀꯟꯕ꯭ꯔꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯖꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨꯝ ꯍꯥꯞꯆꯔꯛꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯖꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯦꯌꯔ ꯑꯃꯗꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯅꯕ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯅꯦꯔꯦꯇꯔ ꯑꯣꯏꯖꯔꯤꯕꯤ ꯑꯩꯍꯥꯛꯅ ꯏꯀꯣꯛ ꯅꯧꯅ ꯍꯥꯏꯖꯔꯤ꯫